Good morning everyone. Ay ngasi morning walk chатna si ama lambida si thengnaba si Yongchakki mari hai tare sidagi Yongchak thokkedobneba adu asi thengnaba ga hana naha oiringai angang oiringai hai tare gi khoina si pairaga ama si makoksi yaithatnaba adu sanabadu ningsinge adu matamdi phone gasi khangbu pon nate sine khoina sanasi kanana khoidigi yam khombano amasung kanana khoidigi yam makoksi yaithatpano si sanaramneba madu matamgi nungaiba madu matamgi haraubdo hꯧzik matamgi angangsingnadi asi yaithatnabagi nungaiba nataga asi Yongchak panbi makhongdi khomba yamba tanabdo hꯧzik angangsingdi khangaroi 90s ki angangsingna masigi nungaiba masigi haraubase phanggadabnese kana sanarame sigise comments da ibiramo sanarambasing